ILPS के खोंगजंग हेना कंसिल अपगलुने नंगसी तांपा की मफम कया द लमी थिंखरे वाकन फम कयाम सु वाट वाकर खोंसर क्या सखरे Hayeng pang tu kodoriba IMC ki mikhal ki damak siam saba puna maloi kre Imphal East amasung West ki apun polling station sani yang kai mangada bot hadanagani amasung Sajiwa Central Jail manung da sai kuntar khata ngari ba phadok ma thori yaduna siram le laikidre ba haksang jenis ke moka tham kre Maya mukrum zari adum yang biri bas impact news ni ay takalam siam kanayna hauji pungza si phaw bagi marga paw yam de pizari ngasi Manipur ki mafam kaya da ILPS ke khongjang hena kansila pakalun na mafam kaya da lambi thingba wakat khongsa chatpa wakat fam phamani singba kaya na Imphal ki mariba mafam kaya da sauna akai ba pi khre Imphal ukhul lambi kuntak lansi khre ILP ki hau sawalatuna miyam lambi thingba ki khongjang adu sanction ki bani ayuk angan badagi hauduna lambi de wa faisinduna Yoli tingduna madi mai thad lambida miyam ki satusin da apan ba pi ki amadi miyamna ILP ke khongjang hena consider ba kholau kaya su lauki loinana hari lambi thingba ki khongjang singasi pangai lambi ki hautal mapa da su yam saung na mamita ki Inner system Manipur inner system GSLPS Women's Win allowed thoke bagi matung inang si Greater Imphal ki mafam kaya da su paktak nana wak ni fam sing fam ki lambi thinki thangba ben assembly constituency ki manung sana laiba mafam kaya da local club maira pai bi singna Manipur da inal pami system sana halu haiduna paktak nana wak ni fam sing fam ki singmairong da laiba Manipur assembly get mamang da thangba ben improvement club na sinna wak ni fam ki wak ni fam aduda thangba ben yumnam laikai thangba ben maisnam laikai gi maira pai bi laikai gi music na saru ya ki Nakala man of the ima kontongan bi maira pai bi na sinduna inalan pami system sana halu haiduna wakani fam aduda thau maira pai bi thamai ban kabarwam laikai maira pai bi mi mute sings na saru yaki khoya thong da so poiri leimarol maira pai bi apun mamani pun sinduna wakani fam sathaki lambi thingki wakani mi fam aduda poliam laikai laurung pure laikai nagmapal phagoi sangbam laikai gi nupi sing saru yaki Wakani fam adugi sargam oina miyam lambi thingki gari salan khide dukan sing thong lona ki laloliti ki thabak sing lepki wakani fam adada sar ya ki ba miu sing na Manipur in line pharmacy system sar halo assembly na pass taw ki bill ahum ek ta on tho o meet of the board piba amasung thada ba yaroi haiba kholau kayasu lauki Amarom da National Highway number ani Singjamai Lambida Singjamai dagi na kawa fabagi mafam singdaso paktak nana wakani fam sathaki Singjamai gi oina Singjamai kaithil mapada imaibil singna wakat mifam sathaki waikhom lai kaidasu lambi mapalda imaibil singna thoraktuna wakani fam sathaki kawa hol masinda nipi kaya thoraktuna wakani fam kilonena ILP sanalo haiba kholau kaya su lauki ILP ki huasi bo sawaladan Imphal East ki manung sanba okram su thekta lambi thingba ki khongjang sanction ki mafamadu da imaibil singam sung na kaya thoraktuna lambi da electric pole faijindana lambi thingjinba ki khongjang sing sanction ki Nakala manadu National Highway number kuntra taret Imphal Jiribam lambi ki mafam kaya da su wakani fam sing sathana ki wakani fam aduda mito mian sana bot lepa masung thadaba yaroi Assembly na pass taw ki ba bill ahum athama matam da ekta onthok kadabani fazin ki ba mahiru sing athama matam da thadro kadabani haiba eba placard kaya su sijnaki Maya lambi ki oina so hairangoi thong ahong samam laikai oinam der maira paibi hairangoi thong bazar area Women's Welfare Association amasung haubam marak kaisam laikai gi maira paibi singna wakani fam ki Wakan fam adu da mito mian sana bole pamadi thadaba yaroi assembly na pass taw ki bill ahum athama matam da act on thokadabani fazin ki ba mahiroi athama matam da thador kadabani haiba iba placard kaya sinaduna dabi tawki
Manipur inaline pharmacy system sana halo haina sangsileba khongjang asigi manung sanangasi sayang konthojam laikai mera paibina sinduna sayang new primary school da wakani fam kre mifam madu da saruya ki basingna government na pass tawkiba bill ahum khodakte ekta ontho o police na fazin ke mairu sing thador wa masung ILP sana halo haina thaba pleka sing sinaki lonena ina masigi matana ka sambat mutum laikai da su laikai asigi mera paibisina sinduna wakani fam ki Nakalamramda thasiga ahumda Delhi de satuna Prime Minister unarugadaba all political party ki mut singi khongsatta asoyangam yaugdanaba iswar gi maphamda thauni ba oina mifam kre mifam masinaga mapal da leiba songkham lerak senders welfare association na sinduna nagama pal lamabam lekaida pangthokibani LCOS के खोंगजंगा से बमापुंग फाना सवालदुना इम्फाल दगी इरिलबुंग ताब लंबीदा सतुक ससिंदा तौरिबा मियुसिंगदा चाउन अकाइबा पीखरे इम्फाल ईस्ट की मनुंग सन लैरिबा कोंगबा खुनौ लाइरेन पाट अमदि मामोन कांपु मया लेकाई हाइरिबा मफमसिंग अनि सिदा बन सवटपा सिंगना उवा फाइजिंदुना हौकिबा मे कुंथ्रादगी ngasi फावबा लंबी थिंगलखिबनी Nambol Bazar da sun Nambol Kaitel Nupi Lup na Sin Wak and from Satakre, Tung the Himan Sen Semdun Amadi, Asat Owok Tingduna, Manipur in Alan Palmer, San Halu Haina, Kolau Kayasu, Lauki. I'll be Kodak Sana Halo, Mitop Mian Sana bot Tada Yahanganu, Mitop na bot Lepa Yahanganu Haiba, Kolau Galunina, all Kiamway Pal Awang Lekai, Mera Paibi, Kiamway Yut Paiwan Club, and in the Sinduna, Kiamway Pal Hanbida, walking from Pamkuremasung, Wakat Kongsasu, Satkre. Thawal district ki mafam kaya da so LCOS ki sang sileba khongjanga siba sawaladuna park sana wakani fam sing satanaki ngasi Thawal district ki oina wakani fam ki ba mafam sing adudi hairok patu Thawal mela ground yaripok ke kru mathak top singtha yaripok kaksing kaithela mamasung tentha khongban sing mafam sing dani Amoramda all huikap mapun mamera paibi laimaro lamjing kol laimakon Huikap Usol Unit amasung all Huikap Club Organization gi music na ngasi ayuk pung taruk tagi namidang ngairam pung mga faba andro dagi Imphal lambi thingduna khongjang sangsan kre khongjang gi sorok ama oina Huikap amasung akobida leiba dukan sing thonglo naki lambi sorok ta sumi sana kidre adabo ana yeng press media amasung atopa essential service sing oina di komthoki nakalamromda Thawal district manung sanna Yaripo Bazar da so Yaripo apun manupi khunai kanbalov duka na singmana khongjang sangsan badagi dukan ma su kaithel fambi sing yaungna sangsin ba khongjang aduna wakani fam kaya sathaki kholau kaya su lauki women's wing LCOS Yaripo na su khongjang aduda sawatki wakani fam aduda yalomi kanana assembly da pass tawki bill ahum sanahalo metom na bol le pa yaroi haibana sing ma play card kaya su siznaki Imphal district ki manung san Bamon Kampu dasu Bamon Kampu Women's Welfare Association Bamon Kampu Khabam Mayalekaina Senduna Manipur LPS anur haiduna wakani famsu phamki State asida LPA system san hangadabani haiduna Taurangbam Manos Kumar Kauba Mahiroi ama Sagon Maino Lerakta Sara Henbaki Khongjang Sangsin Bahokre Saliba Thasaki Kumapanda Kaisampata ILP ki Hoga Marilenena Sangsin Kiba protest amada Model Higher Secondary School da Class 12 Tamliba Taurangbam Manos Kumar Police na Faziliba Matungda Thasaki Kuntra da Sagon Maino Lerakta Leiba Sidral Home da Thadok Lambadagi Sara Henbaki Khongjang asi Sangsin Bahoki bani Hairiba Mahiroi asi Naurem Tang Kulam Lekai da Leiba Taurangbam Naubi ki Masanupani ILP ki ihoga mari lenena phajin ke ba miyoi sing athama matamda amade KSC ki phajin ke ba thaumi manga condition amata yaudana thado haina Manipur State Sumang la council amasung Kaisampat thoksom laikai ni saban amasung maira pai sing ki maikai dagi thamlakli thodok asibu yam haksin lobaga lunena Manipur miyam usitra ba haibasi hainingai hangningai oiri haina Manipur State Sumang la council ki president na thador basilo mada khangalakli Amaranda Manipuri Students Federation aso KSC ge thaumi manga khudaka thadok kadabani haina demand tawrakli phajin kiba thaumi sing karigumba condition amata yaudana thadok tabatarabadi KSC amadi laibak miyana sangsilaba khongjang singda MSF na mapung fana sabut kani haina su serolasin section wa thamlakli
All Manipur recognized private schools welfare association Manipurna Thador Pasiramada Fazin Keba case get Tommy Simbo conditionamat Yaud and Tadok Pinaba Mailemas appeal Taurakli Lunena Tommy Manga Fazinduna Kaisum Sangda Tamjinbagi Tawanga Sibo KSA Jiribam Akanamong the condemned Taurakli Lunena Makoi Mangabo conditionamat Yaud and Tador Tabataragadi Makal Maka Kongzang Sing something Sohari Manipur in a line palm system San Halo Meton Bot Lepa Yaroi Fazin Kiba Mairu Sing Tado Police Kiso IL Piawi passed out Kiba Bill Act Onto Delhi Sarpa Ngamdaba political party Lusing Basing Fam Tado Hyba Kolau Kayagalunina Nasinung till GSCIPS Students Wing Infal East Lamsing Makada Kanglai Park Nursing Institute Kurai Konsam Laikaigi Mairu Sina Wakat Kongsat Satkre GSCIPS Students Wing Infal East Tomi Sing Yauna Institute Asigi Institute Asidagi Haurakiba Wakat Kongset Aduna Lamlong Kaitil Yorupada, Kaitil Asigi Popam Pambising Siaw Senduna, Ilbigi Kongzang Sawatki. Lamlong Kaitil da Matau Tauriba Infal Iski Police Personnel Singna, Wakat Debo Satanaba Kanganki. Adabo, Samam Laikai Fauduna. Jenims Hospital Lambi that Taraktuna Lamlong Kaitil Fauba, Makatan Laki. Police na Kupsen Senabadagi, Pam Daba Irang Amata, Toktana, Wakat Kongset Ado, Loishenki. ILPS ki bill ahum act ohan gadabani haiba sangsilba khongjang si Tagil Industrial State Entrepreneurs Association gi manung dalai ba unit khodimakna namit neni sintha leptana sawat kani makata na sangsilapa ihau khodimakta su lepa laitana sawat kani haina association asig selom la khangalakli lunena fazin ke ba mahiru simba kani sanamata yawdana thadok narnaba mainaba authority da appeal su tawri Indian Red Cross Society Manipur State Branch ki ambulance gari amangarang ILPS ke khongjang sawat pani haina thajaba singna amanga ta thawalakri haidi Society asigi gari da asopan thawalakpa laibak thibani thodok asibo yani da phongdoktana society asigi thabak lep lagani haina Society asigi Manipur State Branch ki maike dagi thamlakli ngasi MG Avenue da laiba Indian Red Cross Society Manipur State Branch ki office ta pawmising unaba amada branch asigi General Secretary Dr. Yanglem Mohen Hai Asok Pamiyoi Mateng Pangnaba Society ki symbol background light Hapa ambulance garida miyamna nauri nung thomjendun amangata thokan mahaibasi yamalaibak thibani asigumba thodok asina malimgi mamangda lamdam asi aran mamawongda uhannabagi masak ama oiri Indian Red Cross Society asigi miyamgi mateng pangnaba laiba neutral oiba Sangstani Highness Dr. Y. Mohena makatana thamlakli nakalamaramda Dr. Y. Mohena hauzik oiriba phimamasi khara Ingthanaba JCLPS leaders singna ILPS ke mayokta leriba singi lusingbas singa hana wari sanaduna sandainaba ama puraknaba honnabiu haina appeal tawrakli lunena government sa hauzik fazin du leriba mahiru singbo makhoi ge tungi punsigi khari yangbiraga thadok piu haina so appeal tawki Civil war like tension se kitang handanaba koi ehok jangkin besingna thingbiriba singmi sinau singsega wari sadok minaduna yanabam puraga Nitre loiba jagada koimada sabigera Delhi sabigera amane ama sabirga sinau sina yaning dirbe sina karino sikamain tawsige khoi hongbin rapinse lamam tada leiba ima Manipur gi matsang aktani kaina be abanate aduna akhoi gi bil se thingdana punna tanminaba tawse haina changsan baduna hena mahe yan ga daina khanjai National Food Security Act ki phangpham thokpa sing sakthong suna amasung sab saba mamalda Sanil District ta phangandrabadi NFS Act ki niyong matung ina law court satuna wakalakani haina Naga Ships Association na phongdorkli NFS Act ki makhada Imphal dagi transporter ni haiba ibom sakoba mioi amaga ma ki mateng pangba Chandel dagi NJ Joy Sendra Mongsang koba amagana 41 Sandel Assembly Constituency gi seng mamang thagi tang kotreta Sandel da tharaki adabo sakthungi saruktagi sada kuntradi tampak laloba singna ka ori hain hairaki tampak laloba lufna karamna kakpiri bano haibado sengdok piro lairaba miyam gi sakthung asi kakpi ba yauraba su kakpi gano haina so Naga Ships Association appeal tawrakli amoromda transporter anine Sandel gi godown da seng tharaba matamda gari amada lupa lising taret ki sang ni haiduna miyamda seng kilogram amada lupa ahumta phangangadaba adu agent singda lupa mariga paisa yang khaida pibire aduga agent singna lupa tarutagi nipan fabada miyamda yolo haina su hairam ki hairi tampa ki lalolfna sada kuntra kakki haibagi namada mikok amada seng kilogram manga tha amada phangadaba amadi AAY gi card paiba singna kilogram kuntra phangadaba adu su sangsata yungkok ta oina seng kilogram tara khaktamak su yele
asumna transporter amasung mioi kharana manaraga NSF ki wahanthok lehendana bahonare hainasu maral siki hauji matang swaida break matang lawjage Manipur mati malinga tongan I paus ngana nekoi break te gamna tun hanjarake impact news po me ta adlebiu Admissions open. Medical Directorate amasung Department of Education SK Office Assistant amasung Revenue Department ke LDC Revenue Inspector Jiladar amadi mandal gi pangthokadaba aiba changeng gi dama special course June gi tang ahum gi nungthil pung ahum dagi haujaragani akupa marol gi dama Proactive Academy Kwakaithil da contact view UNACO School admission notice for class 11 science prospectus along with admission form available at 500 rupees. Last date of form submission 8 June. Eligibility 50% aggregate and above for state board. CGPA 6 for UNACO students, CGPA 7 for other CBSE schools. Date of entrance test 11 June. Venue UNACO School, time 9 AM. Result declaration 12 June. Direct admission for rank holders 80% and above in HSLC exam 2016 and CGPA 10 in AISSC 2016. Exemption of admission and tuition fee for rank holders in HSLC exam 2016. Please contact 8131-070-337. Admission open. 6 months foundation plus C8 course 11 Science and Humanities. Intact capacity 25 students per class. Class commences on Monday 20th June 2016. For details, contact Gurukul, Kaisamtong Hodam Direct Manning, Airport Road, Imphal, in between 6 AM to 9 AM and 3:30 PM to 7:30 PM. Breaking matong taran boksari hauji makata papauda Imphal Municipal Corporation IMC hayang pangthokadoriba mikhal gi damakta polling station chani yang khimangada bot thadanaragani pangthokadoriba mikhal asi gi damak polling personnel sing amasung security personnel sing makhoi gi polling station sing yauna khre mikhal asida Imphal West gi oina polling station chama maripum mapanda bot lakh ama lising kun mariga subna samanga nipalna ward kun gi council kun amasung member nipu khanaba gi damak bot thadanagadori Imphal West ki oina polling personnel sing amasung security personnel sing Imphal West DC complex tagi ngasi ayukta gi hauna makhoi gi polling station sing da lamthaki Imphal West ki polling station sama barphuma panda polling personnel sama pan nipumari sijinagani lonina Manipur police BDF amasung home guard ki personnel lising ama satuk romna ngak sengani councilor gi oina merep Humpumari amasung member gi oina merep marftani thoina Imphal West ki councilor ko namasung member nipu khanabagi damakta mikhalasida lamba taunagani hayeng pangthoko dari mikhalasida Imphal East ki oina ward taret ki councilor taret amasung member tara mari khanabagi damak polling station hompu tarukta mikhal thadanagani councilor taret amasung member tara mari khanabagi damak councilor gi merep kuni thoi amasung member ki merep kuntra taret na mikhalasida lamba taunari pangthok dari mikhal asig Imphal West amasung East ki oina member amamamdi hanana uncontested mikhal mai pakhrabani hayengi mikhal asig ayuk pung nipan tabadagi hauraga nongthal ge pung marida loisengani polling station chani yakhai manga mak hypersensitive laukthok kibana mikhal da thonda bathodok sing thoktana bahaiduna security personnel sing akan basuk rang sing su lokat bahaukhre Imphal West ki na DC office complex ta leba ROG office ta leigare whereas Imphal East ki na Porompat ki DIC office complex ta madugi preparation tawgre security arrangement loina leigare sai madeda sai hek loibaga mapam himdo yoraga dum thamgrani till counting on the 6th counting si the 6th tawgani adu ding sai gi mai count strong room da loina seal ta thamgrani adugi su strong room gi su educate security arrangement loi loigare polling station amam da koi polling team mangana saba team amo oi aduna into 255 polling stations la ta dorin candidate masing phajana thore all together ngasai 36 women candidate Amaram da hayang pangthok kadoriba Imphal Municipal Corporation gi mikhal ga marilenaba wakat fongdok ningba singi damakta complaint monitoring control room amadi call center district municipal election officer DC Imphal West ki room number F09 da hangdona thamle mikhal asida saru yariba merep political party amasung miyamna phone number 8131912310 da wakat thangalapa yagani haina serolamada khanglakli Sajiwas Central Jail manungda phadok ama thori yanuna siramle leikedraba phadok adudi Imphal East ki takhil makha lekaidagi aramam naubi sei kuntaret apop leikedraba ibom sani miyo asina laidiba ka gi thongnauda khodai amana sijinaduna thori yalambane
Police amadi forensic science ki kangbu ama laktuna yengsilaba matungda Jennings ki mokta thamkre kari marung ki damak miyo CC do lerambano haiba ki sapsaba langlalanjin khamangamdri adumoinamak imung manu de pauda laikidraba miyo asina mamang sahida mamanaba ama thangna tenduna halubu ki maralda Sajwa Central Jail da lerakibani madugi mathakta mak wakhal lena na naraba miyo ni suhairi Sandel district Jaupida Megitang Kunitoida Assam Rifles the Sataki ambush Aduga Marilena Manipur media house Karada National Investigation Agency NIA and Somon Tauriba Asigi Matangda Press Council of Indiana NIA da withdraw Taunana Taksun Cray Amzuna NIA get home Adabu Kanayan Fongdo Pagaluna Indian Journalists Union IJU da Nasu Hiramasi Miyang Sangi Bagaluna Press Keninka Tamada Kutingin Bagi Asigumba Taungasi Tingnana Bahona Binaba Hijakibani Amzugi Haizaba Siki Pakomoina IJUna Press Council of India gi Chairman C K Prasata Aiba Serula file Tauki Bagaluna NIA gi Tawong Asibo Press ke Ninka Tamada Kut Tingjin Bagi Tawong Amadi Media Person Singbu Kian Bani Suhairi RIMS ke Deputy Director Administration Pairiba Waira Jindro Singha gi Yumda hand grenade Amathamnam Le Hairiba hand grenade bomb Ado Ngasayupung Saurakna Tarumakai Taba Adwaida Andro Kuno Laikai the Leba Rajendro gi Yumgi Sumang the Tamnam Badagi Imungi Musingna Ting the Kibani Andro Police Station Giti Mama Hen Laptuna Henry do Lokat Labamatungda Angta Kuman Lokonda Swangam Yaudana Pokayan Kre Panbayai Deputy Director Waira Jindro Singha di Rim Squatter the Lerekpa Kuidabani Ising sound song kraba thongzo assembly constituency ke manung san na leiba turial Toravan Singh Assembly Constituency asigi MLA Thongam Bisojit Masa Hak Thengna Satun Yengsen Kre IFC ke official sing yawn Sataki be Yengsen bagi khongset aduda Assembly Constituency asigi Ningom Thongjau da gine kong irong mapa fawa da leiba pibam soklaba turial Toravan Singh Yengsen ki bagalena Imphal turial gi Singzamai Katrulai Kaidagi turial Toravan Singh Su Yengsen lamki Handak lakaduriba nongzu tha asigi mangwenana Department ke maike de turial Toravan kai ki bamadi iput thoki bamapam singasi athuba matam da semjilagani haina ngasi khongset aduda saru yaki ba IFC ki executive engineer FCD1 gi Ketrimium Kamisor na Fongdorakhi MLA Thongam Bisojina Hanada ki department ki authority sing da hajdun leire mapam sing asi yamna fajana yengsen bina bahaiduna aduda central lama sungsat government ki fund lakta bana maram oiraga semangam dabana lakpani miyam gi awaba Mipaina Bakaya Leriba Asi, Kokna Bahaidan Nongzu Ta Asigi, Mamangda, temporary Oina, Levak Tonana, Semjan Bahauragani Adoga Atabatamda, RCC Tabak, Paikalagani Hainasu, Makataki. Lakadar Julagi, Yapagi, Sing Isau, can Mungam Nava Haiduna to Levak Tonjanba, Aduga, permanent solution, Natragasu, temporary, or Nandakila, postings that when Mayonari Harakanda, Amadi Awab the Pong and about Harakanda, December Gom Karigumba, season Lakumatam Dakun RCC Tawgani, Tawguduriba Awab and Gaduriba Hana Hanadigan and Punamakse, see Amukazuhen and Gomatam that I cited some Mandanjana, direct proposing Projagi sentiments to one bum the Salakani, Aduna, Masi talking it up, Department to be you have seen my items. Lakadar was Julagi, Yapagi. Mamang tha megi arobe sayolda suki akan manona Imphal tur lagi ising imai hengalak padagi lang thamal assembly constituency ki manung san singzame makha khongnang phaidek pi mapagi Imphal tur toraban ningkhai ki bamadi iput phaurak pamapam sing laikai miam na senden kre Friends Union Club amadi laikai miam na lanai paisa khaina duna JCB sinaduna pibam soklab Imphal tur lagi toraban singado senden bagi tabak sathaki bani handagi sing sauna maram oiraga Lainatina Thorok Tanabagi Pandamda Kongpal Students Club Amasung Veterinary and Animal Husbandry Department Kusam Nadunangas Imphal East Kimanung Sanba Kongpal Ketri Lekai Kongpal Kongkam Lekai Kongpal Sanam Lekai Kongpal Nauribam Lekai Amasung Kongpal Kaidiam Lekai Dalariba Sasanum Puromda Hidak Langta Kafokre Ngarang megi tang kutrama thoida Mahasana Kham University Thailand gi College of Politics and Governance da pangthoki bamari sum international conference on Masters Awardees Good Governance and Transformative Leadership the DM College of Arts ki Assistant Professor Dr. Langpolakpam Suresh Singhana Chairman of Yarubada Personality Development Club DM College of Arts na harautaya maphongdorakli Rashtriya Bal Shastya Kairakaram RVS Kigi Makada Tamoy Anaba Ang Tarahom de Mapung Fana by Shama the Tingdana Sky Hospital and Research Center da Lion Cray
Sahi Zaranipan gi Makada Laiba Angang Singda Tamogi Laina Yauna Tongan Balaina Kuntra Lemna Layamagi Khodong Saba Piri Haina Health Services Manipuri Director Dr. Okram Ibom Sana Tamlakli Rims Rota Laiba Sky Hospital Amasung Research Center da RVS ki scheme na sponsor tauduna Laying Krab Angang Sing Health Services Manipuri Director Dr. Okram Ibom Samade Deputy Director Dr. Ningombam Siam Janilu Singh Batim Amana Yingsan Ki Lunina Angang Sing Asigi Pibam Gi Matangda Sky Hospital Gisip Cardiologist Dr. L. Siam Ki Sorga Unaki Tungda Paumi Singa Unabama Dr. Okram Ibom Sana National Rural Health Mission Gi Makada Pangthokiba Rashtriya Bal Swasthya Karyakram Asigi Marilena District Singda Survey Taudan Angang Sama Yankai Kangat Pagaluna Paring Naina Layang Satana Bahonari RVSK program Asina Tamogi Laina Yang Angang Singi Oiba Laina Kaya Lemna Layamagi Kodong Saba Piri Kodong Saba Singasi Miam Study Health Mission Officer Laktuna Lobby Haina Dr. Ibom Sana Makatana Fongdoki Mapanda Salaga Pesha Sangna Wana Lupala Matra Sangna Togodabo Mayam Doko in the Srisda free of cost Sky Hospital Sulakpa Duga Mission Sulakpa Masi Pulaga Koina Pajamayam da Kanabasi Pizeri Heart Nate Kogi Kong the club food Levagumba Yanglen Saruda Akogi Spina by Pidagana Leva Dumba Aduga Simban Kaiba Kanau Kaiba any kind of Mama Pungi Swarapa Lena Kuntramuki Listly Madugi list wa koi office ga bi bani maduna nabang he koi free da mission na koi lying bi khulung sab se koi Hauzik ngasino bagi obagi sana be pau Northeastern Reorganization and Cultural Association Neroka Football Club sanga famna ngarang mana matam yan thokpa madi taran opagi thorom pangthokre season asigi oina pangthokiba Manipur State League Sisimit Football Tournament amadi ahanba oina second division I League amadi India gi mafam kaya da pangthokiba tongan tournament kaya da saru yakiba sanore amasong official singbu puni thawat pagalunena Imran Khan na player of the season best defender oina M Asok NG Ronald na best striker W Toma na best midfielder L Asok na best goalkeeper best promising player of the year na TS Johnson amadi best discipline player na CS Kishan hariba sandori sing asi sing yauna memento amam club asigi mai kai dagi khodol tamkibani Hangang Assembly Constituency MLA and Birin Sagoma Assembly Constituency MLA RK Imo Amadi Club Asigi Managing Director Dr. TS W Galwinena Football Club Asigi Mas Naraba Miyukayana Ngarang Hotel Class Grande da Pangthokiba Thoram Aduda Sab Yaki Professionalism lom da lakpa kanda masagi laiba khogi train si da financial involvement si adak matik saw taton gi amadi magi company si team na tawri ba matik effort madu sharing say really appreciate to gamde adu mona ngasi neroka heba club sing asi international level ge ore hebe one ai khoina like home marakta tek no ba korga sagalak ba hala man me sagar pira pudo ngasi international level the national level the quite gi nungai ba mana national level da first time yaw boda position suba da tarak Anisba Royal Cup 2016 da Canberra FC mai pakri hari ngasi sanaki ba football tournament sig amatangai raba league match asida Canberra FC ge sanaroi rosa na panjal ahum aduga nilakomana panjal amaga sansinduna Musa FC mazu khulba panjal mari sino da maiti ba pibangam kibani Royal FC nagama pal sinduna asan begegi Nado ground mamang thagi kunthari gi sataraki ba tournament asida team tarani thulu saru yari satari ba tournament asigi makhata ba league match ani thas gi mari sanagani haina tournament asigi convener thadaropa selomana khangalakli First start level 7 side under 45 kg boys football tournament ki league match singda LKYDA Lifam Kuno A team mai pakre ngasi tournament asigi ahan ba sanaki ba league match aduda CHR Sanam Sandrok amadi TFC Langthabal anina match ki apiba matam sina panjal mari sanaduna draw satki anisba league match adudana LKYDA Lifam Kuno A team gi sandaroi is Pamahibana Panjal Ani Aduga Muhammad Anis Khan Panjal Amaga Sansinduna DYC Khanarokpo Panjal Aum Amada Mighty Babangam Kibane Mets Asida Mighty Auraba DYC Khanaroki Amatangairaba Panjal Aduna A Surjina San Kibane Young Development Center Club Kairau Bitran Sinduna Club Asigi Sanabungda Mamang Thagi Kontarutagi Satarki Tournament Asida Team Taramarin Sar Yari Hayeng Saturday tournament asigi match Leroy Tasigi Ahumda Makata League match Ahum Sanagani
Manipur Advanced and Allied Sports Institute Masina Lalib Jun Tarani Twiki Kuntar Faba Nimitara Mangani Goiba Trekking Expedition Nama Malali da Pangtokadori Akumarol Kairawa Sung Kwamba Bazada Leba Masig Office Tagi Kanglaba Yagani Hana Sirama Kanglakli International Kung Fu and Kickboxing Training School Ningtao Kong Branch na Sinduna NSPC Loktak Project ki Sedang Makada Task Taramanga Fawasatagadaba Kung Fu and Kickboxing Self Defense ki Samakem Ama Sosamo District Manungsan Laiba Loktak Project Community Hall da Ngarang Haudokre Haudopaki Toramada da NSPC Loktak Project is Bedi Ram 54 Battalion BSF Loktak Project ki Commandant MA Sasak Amadi IKKB TSK Ship Instructor Sipu TS Norindra Su Saruyaki. How's Arabada Maruba Palmana Pizari? LPS ki Kongzang Hena Kansilak Pakalun and Nangasi Tampaki Mapam Kaya the Lambi Tinkre, Wakar Informasung, Wakar Kongset Kaya Satkre. Hayang pangtok kadoriba IMC ki Mikhal Gidamang Siem Sabapun Namak Loikre, Infal East Amadi West ki Upon Mapolang Station, Saniya kay Mangada, Bot Hadanagani. Amasung Central Jail Sajiwa Manung Desai Kuntari Katangari Bap Hadokama, Tauri Yandana Siramle, Lake Hidriba Yaksang, Zenis Kamok the Tamkre.